Hinglingai matamda afaba thabak tawba mina siraba matungda nungaigani aduna nungtigi lai khuramlibasi afaba ohenbiu haina isorda nijabani aikhoi thamoi sengdriba phauba drug thingba ngamkiroi haina clean kwakta na sinduna war against drugs kamari leinana kwakta public ground ngasi pangthokpa public convention gi thoramda Manipuri Chief Minister N Birena phongdokre Kaksing District ki Sugnu Assembly Constituency ki manung chana lairiba Wangu Sandangkhongi Hiram Makha Local amasung Sabam Local singda ising pinanabagidamag Wangu Sandangkhong River Leaf Irrigation RLI scheme asi mathau tawhananaba honabiu haina lomi singna Manipur government ta appeal tawrakli Isagi oizaba pothok sing puthoktuna isagi chajanaba konajabatanatana Mapalna thadoknaba hotnasi haina Chief Minister N Birena phongdokre wafam asi ngasidagi hauduna hapta ama chupna chathagadaba exhibition mayon haudopagi thoramda phongnokibani Myanmar gi irangda hojik phawbada miyoi chama kuntranipan laikhitre haina United Nations gi report amana hairi February tang amadagi haukiba military kuda military gi lengakpu yaningdaba phongdokliba irang saugatpa singa Myanmar gi lanmi singa muknabada miyoi chama kuntranipan laikhitre hairi Chief Minister Nongthomam Biren ki meeting makhada yum ningthina leitaba imung singi yum saviduna khusinnarakpagi leptana chatharakpa thoronggi makha tarakpoina ngasi su khundrakpam AC gi manung chanba Sagolmang Khewa company dagi Sagolsem Rajenda Savaloiraba yum ama AC asigi social worker Nongthombam Rajendro Boina khusinakre